ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯩꯅ ꯆꯥꯖꯒꯗꯧꯔꯤꯕꯁꯦ ꯌꯦꯟ ꯃꯈꯣꯡ ꯆꯒꯦꯝ ꯄꯣꯝꯕꯒ ꯌꯦꯟꯒ ꯃꯀꯟꯒ ꯀꯥꯂꯦꯖꯥꯒ ꯀꯣꯕꯤꯒ ꯍꯋꯥꯏ ꯆꯅꯥꯒ ꯉꯧꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕ ꯇꯤꯜꯍꯧ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯍꯤꯁꯦ ꯁꯤꯗ ꯆꯦꯟꯗꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯔꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤꯁꯦ ꯊꯥꯎ ꯉꯧꯗꯦꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯆꯝꯅ ꯊꯥꯎ ꯌꯥꯎꯗꯕꯤꯗꯅꯦ ꯁꯤ ꯆꯒꯦꯝ ꯄꯣꯝꯃꯦ ꯍꯥꯏꯁꯦ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯒ ꯍꯥꯏꯖꯔꯛꯀꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯣ ꯀꯩꯅꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯃꯍꯤꯁꯦ ꯑꯩꯅ ꯊꯝꯃꯗ ꯆꯦꯟꯊꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯝꯅ ꯊꯣꯡꯕꯅꯦꯕ ꯑꯩꯅ ꯆꯝꯅ ꯍꯥꯏꯗꯤ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯉꯧꯕꯗꯣ ꯈꯨꯍꯥꯎꯁꯤꯗ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯥꯎꯖꯕꯩ ꯋꯥꯅꯤ ꯁꯤ ꯈꯣꯛꯅ ꯍꯣꯠꯅꯕꯗꯗꯤ ꯁꯦꯝꯕꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯎꯔꯁꯨ ꯉꯁꯤꯁꯨ ꯃꯣꯔꯣꯛꯁꯨ ꯀꯦꯞ ꯄꯨꯊꯣꯔꯛꯏꯅꯦ ꯈꯔ ꯁꯥꯕ ꯍꯧꯔꯦ ꯃꯔꯛ ꯃꯔꯛꯇ ꯃꯣꯔꯣꯛꯁꯦ ꯈꯪꯆꯥ ꯆꯥꯅꯤ ꯁꯥꯗꯕꯗꯨꯅ ꯑꯃꯅꯤ ꯄꯤ ꯍꯥꯏꯕ ꯋꯥꯅꯤ ꯁꯥꯏꯌꯦ ꯁꯤꯁꯨ ꯁꯥꯏ ꯍꯥꯎꯔꯦ ꯃꯣꯔꯣꯛꯁꯨ ꯁꯥꯔꯦ ꯆꯦꯠꯄ ꯉꯝꯃꯔꯣꯏ 야. 어떡하냐. 고기.
Manung tanjang hawa. Makannya Mangas lah. Một đồ xài đấy. Anh thủng với một loại cái xài. Chị nào ngu bên nè. Ngu vậy. Thế nào vậy? Mang đâu. Cái gì sao? Thật đấy. À, thôi mình dạy nè mẹ em hấp sáng rồi.
ꯐꯤ ꯑꯃꯅꯦ ꯃꯆꯦꯠ ꯑꯅꯤꯅꯦ ꯃꯄꯨꯝ ꯑꯃꯅꯦ ꯂꯦꯝꯃꯦ ꯌꯥꯝ ꯆꯥꯃꯟꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯥꯕ ꯂꯣꯏꯖꯔꯒꯦ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩ ꯆꯥꯖꯔꯛꯀꯦ ꯃꯊꯪ ꯆꯥꯖꯔꯛꯀꯦ ꯆꯥꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩ ꯃꯊꯪ ꯆꯥꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯦ ꯎꯠꯇꯤ ꯊꯣꯡꯕꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯆꯥꯔꯣꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯁꯨ ꯆꯥꯖꯔꯛꯀꯦꯕꯀꯣ ꯆꯒꯦꯝ ꯄꯣꯝꯕꯁꯨ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯁꯨ ꯉꯥꯅꯨ ꯊꯣꯡꯕꯁꯨ ꯂꯣꯏꯅ ꯆꯥꯖꯔꯛꯀꯅꯤ ꯃꯊꯪ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯆꯥꯔꯣ ꯍꯥꯏꯕꯗꯨꯁꯨ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯕꯥꯏ ꯕꯥꯏ